Ahanbada mayambu Chesam nawasna taramnok seri amadi ikai khumnaba uchari ngasi mayamda tahanjagadoriba wari asi Sri Lanka da thokiba yamna nungaitaba thodok amagi matangdani thodok asida school da chatkibi nupi macha ama school yaudana lamakhangda mahaki punsi loisinkhibagi matangdani hojikti wari asigi akupa warol amuk khaminarasi aikhoigi ichanupina yumdagi kilometer ani khakta lappa school da nungtigi chathok chasin tawba matamda aikhoigi wakhalda charangnaba ama fawgadrane paukhum oina fawdabasu yai maramdi mafamsi kaisu lappa nate amasung mahakidi nungtigi oiba routine amakhakni adubu pamdaba thodokti thokpa yabagi chance ti adum lei matung tarakpada hairiba nupi asigi asiba hakchang oina fanglami fangba matamda masa adu kisalami mafi marol yaramde masada dakfam kaya ama leirami amasung sizinadaba building amada langthoktuna thamlami ngasi mayamda tahanjagadoriba wari asi Siva Loganathan Bithya Kobi nupi amagini thodok asina mahaki imung manunggi miyoi singi thamoibu machet tana kaihalami leibak irang thokhalami amasung masina mayek sengna leibak ki system na Maral Leibasing Thwri amabu protect taunabagidamak kayamuk yamna kanna hotnaki haibasimasu mayamda uhali awang thangba Sri Lanka gi Jaffna Peninsula da leiba apikpa island mamingna Pungudu Tibu haiba mafamsida leiba Catch Police Station da numidang wairamgi pung 3:9 taba swaida Bithya gi imung manunggi miyoi singlaklami machanupi school dagi halaktre haiduna makhoi wakhal yamna warami adubu makhoi gi awabasi uraga yamna thuna response torokpagi mahutta officers na makoibu ngainaba hairami police officer na aikoi yangsange kari kamai tobano nachanupigi details piru haibanate aikoina call torokti fawa ngayu hairami maramasida imung manunggi miyoising famduna ngairaga leirami adubu makoina fammaga leirikansida angakpa khara urami mafamda leiriba policing adu thabak kaisu chilamde investigate su tawramde police khara amadi moi masel wari tawduna lei khara amana no kheduna lei moigi awabasi kananasu thawaina serious oina amta lawramde police station yorokaba matung pung ani makhai fawba haibadi midangi pung mapan fawba machanupi mangkhibagi report asi file tawduna leirami imung asina yamna maru oiba matam haibadi mangkhibagi ahanba pung ani ahum sidi police na arembada matam se hon khirami matam sida police na active oina thabak lokhatlamagadi kanana khangba machanupi phangbasu yai natraga langla langjin kharata oirasu phangbu yai mathang numitki ayuki pung 5 da Bithya gi mabung nisanthan moigi loijaba hui aniga loinana machanupi bu thiba thoroklami main road tagi khara lapthokna leiba achikpa lambi singda chatlami mayumdagi kilometer ama makhai muk chatlaba matung chatminariba hui sing asigi maraktagi amana yamna kanna khongba horaklami matam sida mabungna Bithya gi cycle asi uraklami masigi matungda hui sing aduna manak nakpada leiba napi mongsong amada tamna chenchin khirami nisan thanna mafamdudagi Bithya gi khongup fanglami mahakna khalami machanupi manak nakpa sida soidana leiramgani masigi matungda manak nakpada leiba yamna ariba mina changnadraba thainagi ariba structure amagi manungda changlami mafam sida amotpa marakta machanupigi thawai yaudra hakchang taaduna leibado urami yamna tamthina hatpiramlaba nupi macha asi kanano mahaki maming Siva Loganathan Bithya kawi 1996 ki November gi tang 15 da Sri Lanka gi Mankulam da leiba government hospital da pokhibani Bithya na pokhibasi Sri Lanka da matam kuina yamna sangna civil war chatharaga leirikan marak sidani charangna ba sina maram oiraga 1990 da Pungudu Tibu da leiba moigi pokna pham khungang sidagi atopa mafam amada lanjenarami thokliba civil war amadi matam kuina chatharakpa hingsa asida yawdanaba Bithya gi imung asi mafam amadagi mafam amada yamna toina honglami refugee camp na sulairami masigi matungda bani region da leiba mankulam gi manakta leiba town mamingna malabida settle torga leirami Bithya gi school si Colombo da lei adubu Colombo hairiba mafam sisu lan toriba asidagi yamna lappa natte lan loiraba matung
2010 da moigi poknafam lamdam Pungudu Tibuda Bithia gi imung amuk halaklami mafam asida Bithia makhatana laik tamduna class 10 loisilami masigi matungda Pungudu Tibu Mahabidyalayamda makhataba laik laisu tamnaba mingchalami aduga English na magi major subject oina lawrami Bithia Manglan ama laijabi nupi ama khakni mahakna laik laisu tamba ngamjadaba miyoi singda laik tamhanbada mateng pange khalami mahaki pandamasi lairaba imung singi ahal amasung angang singbu iba paba tambibani mahak iba pabasu yamna pamjai maramasina marakta journalist oining bagi wakal su khalami Bithia personality wangba miyoi ama khakni ayam matamda nokmi ta tawduna lay mahak pu khangba miyoina Bithia mature oiba amadi responsible oibi nupi ama khakni hairami mahak asi angang oijaba taragasu imung asida magi makhataba machin manaw singbu yamna chekshina yangsilami mahak asi ani subi mama gumbani adubu amaromda mahak ki chahi asi teenager gi matamni imung amagi machanupini kanagumba amagi mache machani mahak pungakpi senbibagi mathaudi adum tari Bithia na leiriba mafam Pungudu Tibu yauna Jaffna Peninsula gi island sing asi 1990 dagi hauraga Sri Lanka Navy gi mityeng makhada leirami tamsida mafam asi military na sasan tawba mafam dagi henna sathiba pham amo oibagi miyamna khangnarami pham asida maru oina nupi da thokpa crime sing haibadi achakpa lanmaigum nupi singbu ijat manghanbiba amadi solve tawba ngamdaba mihatpagi thodok kaya ama thoklami miyoi kaya amana hairiba crime sing asi ayambana Navy personnel na tawbani haina maral sirami aduga miyoi khara amana mafam sida laiba government na support tawba paramilitary group mamingna Ilams People Democratic Party da maral sirami mafam dugi miyoi singna 1990 da sara thambal gi mihat amadi jet manghan khebagi thodok amasung 2025 ta Ilyaya Thambi Harsini gi mihat awbalaite LIPD massacre su thokhirami hairiba mayamsi yamna thamoi sokpa matam kuina chatharakpa hingsagi itihas amakhakni amadi thodokchida chenariba mayamsi danti pidana loisan khrabani thokriba thodok mayam asina maram oiraga Bithia gi imung manung matam chukpada yamna chekshina leirami imung asida leiriba nupising chekshina yengsinbagi firep lawrami makoina kudong thiningai oi haibase khanglami matam chukpada wafam asigi matangda imungda wari tawdragasu akiba amaga loinana hinglame adubu Pungudu Tibu hairiba mafamsi moigidi mayumni amasung 2015 faudadi tapna ing chikpa violence leitaba mafam ama haibadu oiraklami lan loisin khirami khungang asi amuk ichik chiklami Bithia gi school se sopnatagi kilometer anikak mayum sidagi laplami kaisu kudong thiningai oiba thodok amata thoi haina imungi mioi singna khalami 2015 gi megi tang 16 gi ayukni Bithia ayuk ngana hawatlami mamagi chak enjang thongbada mateng panglami amasung magi tawgudaba atopa bathosing loisilami numitsigi ayuksu harau tayambagi mami amakhak tarami mamada nokladuna wari watai tawrami masigi matung school chatnaba Bithia loisilami ayuki pung 8 muk tarakpa swaida yumdagi school gi damak tholakpa hawrami mahuksana Bithia mayumgi manakta laiba magi close friend aniga cycle de school chatli kaigumba moi absent oiba numitadi magi mabung nisan thanna bike ta thili adubu 13 May gi numitchidi Bithia gi marup ani narami amasung mabungsu yamna nganna thabak ama chathokkhibadagi halaklamdri maga chatmina naba kana amata leitabadagi Bithia mathanda chatlagi haiduna ayuki pung 3 minute 15 da mayumdagi thoraklami aduga lambi gi nakalda laiba ichik chikpa mi leinadraba yum amasung napi mongsong sing fauduna Bithia cycle thoduna laklami lambi asi sahi kaya amadagi Bithia na chatuna lakpuna maram oiraga yamna fazana khanglami chik chi haibasu khanglami amasung traffic su leite mathanda chatpada nungaitabagi wani adubu mangonda safe oide haina kaidonungda Bithia na khalamde mamangda su kaimta problem leitana Bithia cycle thoduna mathanda school da kayarak chatkhre maramasina mahakna magi wakalda fauriba charangna ba aduna kanda thamduna cycle adu thoduna laklami mahakna pamjaba isai ama ngangladuna school yaunaba cycle thoba leplamde adubu school di yobang ngamkhidre mahakna yamna familiar oiba achikpa lambi asi mahakidi punsigi aroiba sor honfam oirami numit asigi nungdingi matam sum haujin khraba matung Bithia gi mama Saraswati wakalda charangnaba fawba hawraklami mahakki machanupi Bithia nungdingi pung 3 tara fawba mayumda halaklamde
Normally Bithia school si nungdin gi pung anida loy amasung school loy baga Bithia direct mayum da halai imung da taklam dana school loyraga koidana langdana laithokpa miyoi amasunate karigumai school da extra class lairaba natragana mamanabi singa atopa plan leiba taragadi mamang da mangjamnona adum inform towi adubu numit sidi mahak na mamada kaimta su hairamde hwjikshu Bithia mayum da halaklamdri Saraswati masa mathanta machanupi school da thabak leibagi halaktribu oiramgani khandoktuna masa mathanta fathanaba hotnajarami mahakna machanupi ozagi mateng pangduna lairamba yai natragana plan leitana school da session gumba lairambasu yai haina khalami adabu thamoida nungnangba amadi sagatlame mahakna machanupa nisanthanda call tawduna school da chatlaga machanupi bu yenglunaba hairami school yauraba matungda akoibaduda hangbadadi nungnangbadagi hendoktuna samamnaba musu faurami school gi staff member na Bithia dingasi school da lakte hairaklami wafam asi tabada imungi miyoi singdi thamoida akiba ama sagatpa haurami school asigi manakta boutique ki dukan famba Bithia gi imungi mari mata amanasu ngasi Bithia school da lakpo ude hairami wakhalda machanupi trekking gumba tawba chalamasu yai natragana hawjikti yumda hala amasu yai khanduna school dagi Bithia gi family members sing mayumda halaklami adubu makoina mayum yorakpadasu Bithia hwjikshu mayumda halaklamdri yumlon nabada laiba yumsingi thong tinduna machanupi Bithia ukhibra hanglami adubu kana amatana ui haiba pakhum piraklamde pung sum haujin khibagi matung inna imungi miyoi singi thamoida mipaiba su hengalaklami school da su yorakte haiba kana amatana su mahak pungasi ude haiba aduga kadai da chatkrino haiba su khangdaba asida imungi mi sing makok painarami khungang asida laiba miyoi sing marup mapang amasung school gi miyoi sing da hangbadasu Bithia kadai da lai haibagi pakhum phanglamde numidang wairam yausilakla fawba Bithia gi langla langjin ama fawba phanglaktrabada imungi miyoi sing police da chatuna machanupi mangkhibagi report ama file tawnaba firep lawrami ahanbada imung manunggi miyoi sing pungudu tibu police station gi kuri kataban checkpoint da chatlami mafam asi yaubada chawrakna midang wairam gi pung taruk tarami Saraswati Nisanthan amadi atopa family member gi miyoi singna makoigi situation adu explain tawrami madadi machanupi school chatkhibadagi thiba khangdre amasung ngasi ayuktagi mahakpu kana amatana ude hairami adubu police na moigi complaint asi haksina lobagi mahutta moida yengduna lairami kaimta thawwa saramde machanupi gi wari asigi details su hanglamde aduga mateng pangnabagi mawung fawba pretend tawramde officer amana nok aduna Bithia magi khangnaba nupaga chelamba yai hairami makha taba wahang amata tawdana sumaina tawdana machanupi gi missing report ama file tawge tawbudu police na reject tawrami machanupi thinabagi police na call tawba khotbasu tawramde phiyam masida imung manunggi miyoi singsu yamna warami adabu hotnabadi leplamde masigi matung midang wairamgi pung 3 makhai taba swaida Saraswati amadi Nisanthan kaitsta laiba Belanai tibu police station na amuk laklami makoina khalami madadi mafam sigi officer sing thodok asigi matangda khara serious oina lawgani haidana police station asida yaroklaba matung makhoibu ngaiduna leinaba hairami kana amatana moigi manakta wari townaba laklamde kana amatana makoina kari hainingino haibasu hanglamde officers na moida ngayu nakoigi ming kaurakani hairami adabu matamni sum haukhirami maming di kauraklamde amuk hanna officer gi manak sida laktuna wari townaba hotnarami adabu ngaibata kallu noigi turn su lakani hairami adabu officer adudi atopa police personnel singa wari watai tawduna noktana khedana lairami moigi wakhalda nupi macha ama mangkhibagi wafamsi kaisунatbagumani police station asida yaroklaba matung pung ahum lairaga haibadi midangi pung mapan makhai tawa matam sida mamai thangda nupi officer amana makhogi statement lawrami missing report ama lakwat aduna nupi officer asina hawjikti yumda chatlo Bithia bu fangnaba police ki maikeidagi araiba thakta hotnagani hairami maram asidagi mayumda halaklami adubu thiba khotpagi paw amata fanglamde mayumda halaklaba matung Nisanthan mamagi maithongde yengbada nungaitaba awabatana pik thalami mahakna khanglami madudi Bithia bu fangge hairagadi moi masana kaigumba step kharadi lakhotpa mathau tai haibasi midang simaktada police station dagi moi bu halakpa ngaiduna leiramba mafamdugi miyoi sing Nisanthan na khomjinduna thi humbagi thabak chatharami thi humbagi thabak asida moigi yumda laiba hui ani sisu yawhalami ahanbada yum manakta laiba mafamsing
thiba humbagi thabak chatharami adubu yamna thengjalakhlami maram asina numidangda thiba humbagi thabak adu leptuna mathangi ayukta amuk makha chathanaba khanarami mathangi ayuk numit thoktrikan chawrakna pung 5 muk taba swaidagi amuk makha chatharami machan nupina school chatpada chatlamgadaba lambi asida thiba humbagi thabak chatharami narak mongsong khudingmak fazana thirami masigi matung mayumdagi chawrakna kilometer amma makhai muk chatlaba matung hui anima khongba horaklami hui hek khonglakpaga miyoi khudingmak hui khungpham adomda mityeng thamlami leimaida cycle ama taraga leibadu urami nisanthan tapna changsilaga yengbada cycle adu bithyagini haiba confirm torami masigi matungda hui sing adu amuk hanna khonglakhlami handakti manak nakpaduda amuk hui sing adu chenkirami mafam sida bithyagi khongu amuk fanglami nisanthanna khanglami madudi machanupi bithya kaisu lapna chatlamaroi mafam sida kaigumba kharadi thokre haibasi nisanthanna atopa miyoi sing adu kausinduna group semhalaga manak aduwaida fazana thinaba haikirami mahakna manak sida leiba mi leinadraba yumsing aduda thinaba su hairami mahak masasu yumsing aduda amamamta changdona yamna chekshina yanglami adabu akaknaba building amana mahakpu chingshinbagum faurami kaiginu haiba mahaksu maram khangde hairiba building asida changu haina magi wakaldasu inshanba amagum faurami structure asida changlami amadi mahakna kachin amada machanupi taraga leibadu urami mafi marol yoramde makut ani adu magi school gi taina maningda punchilaga lei machin adu fina mentionlami makong ani adu yamna launa sandoktun leirami aduga tongan ba u pambi anida makong ani adu kirami mahaki masa asida yamna thina otpi nebi khibagi asokpa dakfam kaya ama leirami mayam sidagi machanupi bithia sidrikanda yamna thina otpi nebi khri haibasi khangmangamlami nisanthangi maningda lakhiba khungi miyoi sing adu phiyam asi ubada tumin leirami khara amade kappasu yaurami moina uriba sin asi uba fangani haina kanana su wakalda sagatluba tawramde mabung nisanthandi machi lengdana chap yungna leptuna leirami mahaki wakalda kaimta khalamde aduga thamoi adu machet tana kairami bithya asi bhaksang asigi manakta school bag su taraga leirami phiyam asibu uriba miyoi singna confirm tawrami madudi bithya ni school lakpagi matamda kanagumba amana phaduna na pi marak asida chingshalaga miyamna leinadraba changnadraba mafam asida pusilaga akhoigi wakhalna sagatpada lamba fangaroidaba chaina se piduna ma ki thawai mafam sida lawkibani nisanthangi masa adu khara normal da laklaba matung phone lawthoktuna ketski police station da call torami hairiba police station asinani haukiba numidangda machanupigi missing report ama lawkhat piwa haibada yakidabadu call tawa matam asi ayukki pung 3 tarami police na call adu paikhalak aduga yamna thuna thodok thokfamda police ki team tharaki haiduna wasak lami adubu kana amata laklamde masigi matung nisanthanna ani suba call ama amuk tawrami handakti national hotline emergency number 119 da oina call tawrami call asi tawraba matungda mamai thangda police thodok thokfamda yoraklami makoina yorakpa matamdadi ayukki pung 13 tarami hairiba matam asi bithyagi ahana body fanglaba pung mari gi matungdani hwjikshu khungi miyoi sing thodok thofamda lei miyoi khara amadi kappaga leirami khara amadi tuminna famduna leirami khara amana bithya kauduna tengthana widuna kappusu yauri bithyagi aroiba mathom mangam manakadu cemetery da 2015 gi megi tang taraga mangada pangthoklami mahaki aroiba mikup asida marup mapangsing school gi staff members amasung mari mata yaurami bithyana siraba matung nongma leiraga haibadi 14 May da mahaki school gi marup mapangsing amasung satra sing pungudu tibu gi lambi da thoroklami highway thinglami mahaki misi asigi matangda kanana daita logani amadi paukhum pamlami mafam kaya da tongan ba protest kaya ama toba horoklami miyamna authorities ta nakoi gi nathau fazana pangthu bityabu justice fangadabani haina kholau laurami 2015 gi megi tang taraga manga bithyagi aroya mathau mangam pangthokpu numitchida police singda mediana wahang hanglami police na mihat pasing adu fare hairami adabu maming amata hairamde just the 3 brothers hairami nupi asigi mapaga thaina nungaina daba laiki haina su palli adu mathau mangam loiraba matung hwjikshu mi adum tillaga lairami matam sida police amuk laktuna bithyagi funeral da
coffin pai ki ba mioi manga amusu farami police ki site gi hairi ba mioi sing asi bithia bu hat panu michida Colombo da gi lakhi aduga yamna thuna amuk hanki aduga amuk funeral numit ki ayuk sida amuk lakpani hairami hairi ba mioi sing asi bithia gi yumno nabada laiba mioi ngaktani police ki matau sida khul gi mioi sing angakpa ama faurami moi gi se thawaina imungi fiam asi yengba la ira natragana makhoi gi aeroplane ulibra khalami masigi matung miyamna chibon nganaduna leiba mioi amagi ming mamingna Mahalingam Sasikumar hairiba nupa asigi ming asi thodok asiga chenai haiduna pau ama laklami island asida mahakpu Suis Kumar haina su khangnei mahak asi chumnagi gunda ama khangnate mahaki backing da politician police ki makok thongbo authorities amadi achau mioi kaya amale khul asigi mioi singna police na nupa asi suksoi soidana protection pigani khalami maram asina khungi mina makhoi masana nupa asi thiduna farami mahakpu lamhang amada puraklami phuba hawrami mafi marol lawthoklami aduga pol amada punnuna miyamna mihatpa haina lawrami khulgi mioi sing asina makha taba dandi piba nangdrikanda police yawraklami mahakpu puduna chatkirami officially oina fabanate matung tarakpada fangba report ki matung inna awangba thaki order amagi matung inna Sasikumar thadokirami kayarak hanna magi maming asi mastermind ama oina thokriba thodok asigi matang da laklabasu evidence laitabana mahakpu thadoklami masigi matung chen khirami achobasigi khut yauraga Switzerland da amuk hanna chatkhre haibagi pau sandoraklami khoi saunaraba miyamna amuk hanna protest torami masigi matung numit ani leiraga police na Sasikumar bu farami megi tang kunda hairiba suspect nupa asi Zafna magistrate court ta purakpa matamda achoba irang ama thoklami protest toriba miyamna court amasung police ki gari da khongup langsanami amasung chenariba nupa asi miyamda sinnau haina akanma demand torami tear gas kaptuna protest toriba miyam tankhairami numitchida protester chama kuntaret police na farami legal gi thabak paikhatlaba matung amuk henna tabada nungayoidaba wafam kaya ama miyam gi mafamda laklami trial gi ahanba week sida hairiba thokriba thodok asi naitom oiba hingsa gi thodok amakhak natte haiba khanglami hairiba crime asi paksanna sahi sudribi South Asian nupi singbu izat manghanbagi achoba network amo oirami court investigator amana asumna hairami madudi hairiba crime asi pangthokpa matamda crime asi bu toriba mioi singna video namduna natai chadaba website ta thagali masimakni bithia gi thodok sisu mahakpu ot naibagi hatpagi video si recording torami aduga Suis Kumar sinabani masigi matung mahangna amuk Switzerland da puduna hairiba video asi miyam da amuk yenthokpani Suis Kumar na thazarami madudi Europe ta Asian nupibu izat lobagi video sing asigi achoba market ama lei amasung masidagi mahakna paisa tangani crime asi tawdrikanda mahakna magi loinariba mioi sing asida yamna afaba quality gi camera sinarami mahaki instruction haibabu mikup kudimak record tawgudabani fabadagi hauraga ot naiba amadi hatpa adubu hairiba bithia gi video asi public ta thoraklamde miyamna hainabagi matung inna mahaki video asi manghan kiba oiramba yai natragana evidence asi manghanaba video asi delete tormusu yai hainarami president masamakna just ahumgi special bench ama appoint tawduna Colombo gi wangmada hearing torami hearing trying thoigi session da mioi kuntraga mangana court ta witness ki testify torami aroi bada judge na thodok asi kudak ta farak kiva ihul namaram oiraga thokibani haibagi claim asi reject torami binthiabu izat mangan kiba amasung hat kiba asi hanna already plan toroga lerami aduga yamna organize toroga crime asi pangthokibani hairiba crime asi Suis Kumar gi apamba thungnaba tawkiba oiragadi karigidamak atopa mioi kaya ama thodok asida yauribano karigidamak record tawraga miyamda fanganaba hotnaribano mamai thangda 2017 gi September gi tang 18 ta chahi ani henna court ta hearing torba matung final verdict authokhlami accused makhoi mapan gi manung da tare Suis Kumar yauna sivagi dandi pirami adubu sivagi dandi asi pidrikanda ahanbada sahi kuntra jail da laigedabani hairami mioi ani amadi evidence laitabadagi maral leite haina lauthokhlami sahi taragi manungda
case asigi anoba development ama fanglami 2025 ki February ki tang kunda court na senior DIG Lalit Jayasinghe Swiss Kumar bu chilhan khibagi Maral Leiri haina lauthoklami aduga chahi mari jail da leinaba dandi pirami court na hanagi crime investigation division sub inspector Mr. Sri Gajanbu fanabagi warrant tawrami ngasi su pungudu tibugi praja sing amasung whole Sri Lanka na bithiabu kaubalaite mahaki tara suba sibagi anniversary numita Belanai Junction si mitna pik thalami mayam sida civil society members academic politicians amadi common praja singna bithiagi photo paiduna mahaki damak prayer tawrami amasung nupi singi mathakta toba crime da yamna thuna action launaba demand su tawrami thoram asi yamna santi oina pangthoklamani adabu police na mafam asida leiriba miyoi singi maming record toba horakpadagi irang thokadagi amuk tawraklami mafam sida leiriba miyamna mingdi piroi launingba photo video low hairami Hwjikshu Maral Leiba makhoi taret asi jail manungda sibagi dandi ngairaga leiri nakal amaromdana bithiagi family machanupi leikhidabagi awabaga loinana ngasi su hingli masini mayam ngasi aigi wari asi taraga mayam gi thamoida kari faubige haibadu thambiramu ngasi gi di matang asidro silage. Thank you everyone.